Gwaltabi Kuki Village Kangpokpi District ki Lohungtin Block ta Chali Hairibasi Map ka Konnana Sendorak-U haina Gwaltabi Maitei Khungangi Khunja singna khangalakli ngasi Gwaltabi Village Development Committee Gwaltabi Merapaivi Youth Paradise Club Gwaltabi ki President singna puna khudik piduna Thadorakhiba Chirol amada Video clipping Youth Paradise Club ki Secretary Rajesh na phongdorakpada haukiba megi tara tarukta Mahadevada Wangbai Town Gamari Leinana Masana Village Chipni Haizaba Ngamkhai Haukipna Gwaltabi Kuki Village asi Kangpokpi District ki Lohungtin Block ta Chaliba Hairibasi Chapchaba Ngamkhai ga Konnana mayek singna khangangadabani Kuki Village asi karamba matamdagi khundaba horakhibano Village Chip oiriba Ngamkhai Haukip Haujik ma kadai da leibagi haina hanglake Gwaltabi asi 71 Laikot seat ki manung chana SDO Saumung Block ki makhada yauribani Gwaltabi maidei khungangi nongpokta Thawai Tangkhul Khun Nongsuptana Urangpat Makha Thangbadana Mongneljan aduga awangdana Kamenlok Gwaltabi Reserve Forest leiribani haukiba lisingani kulhumdogi mi ahungi irang asigi khudong saba lawduna kuki singi khun mai thakibagi Miam lanjing na kibani masigi khudong saba lawnana ba ngamkhai haukipna honarakanu loinana authority singna khungi maming pangthon thonjinduna furup kayagi marakta yengthina na bathoktana ba meeting changbiu haina appeal tawrakhi Haukiba May 2023 ingdagi kuki singi irangdagi makha tarakuna May 19 da kunmai thaduna koi Khundagi tholaki aduga hairiba Imphal district mung leba Gwaltabi khunasina koi yum leriba sing adu tumna koi gi mai chawr moiki asmaina koi gi relief camp da leringai timing asida koi gi unauthorized oiba mongda khungi village sing asi muming uthokpa amadi recognize tawgi koi gi process tawi habisi koi tabde ngai maram aduna koi makhata na mari leinaba authority singna Kunmaming pangthong thonjinba amadi koi community ga gi marakta pamdaba thodok kaya ko yabagi asigumlaba porasi makha tang tawbigano